Prime Minister Narendra Modi na irang thokliba Manipur Da Chattriba Asi Anouba India ki map ta Manipur Yaodrabara haina Trinamool Congress ke luchingba shingna hanglakli. Hiramasi ki matang da Trinamool Congress ke MP Sagarika Ghosh na social media da post taurakpa wafam yauna party asigi luchingba Kunal Ghosh na phongdorakpa wafam sing ki matang da national gi pauche ama oiriba Times of India da phonglakpa pau ama na hai. Prime Minister Narendra Modi ye Assam amasung Arunachal Pradesh ke khongchet adugi sarugama oina irang thokliba Manipur da kari maram gi damak yaushinba ngamdribano. Kaziranga National Park tagi Manipur Yaodrabara se supnatagi kilometer 450 khaktamak ngairabani. Assam gi Kaziranga National Park da samumadi jeep tongduna safari da chatpa ngamlaga Manipur chatpa ngamdriba se achauba India gi Anouba India ki map ta Manipur Yaodrabara haibase hangningai oi. Manipur ki irang asi tha tara mapung fare irang asi da mioi chani ki mathakta punse mangkhibaga iruinana Indian Army ki officer fauba fa punbagi thabak chatharakle. Fibam asida karigidamak Prime Minister na Manipur Da Chattriba haina Sagarika Ghosh na social media da post tawrakiba wafam aduda makhatana phongdokle. Amaromda Trinamool Congress ki luchingba Kunal Ghosh na phongdorakpada BJP na West Bengal da leiba khungang amagidamak wafam kaya phongdokpa ngamlaga Manipur gi matangdadi karigumba amata phongdokte loinana Prime Minister na North East ke Assam amasung Arunachal Pradesh ta chatpa ngamlaga irang thokliba Manipur da karigidamak Chattriba haina mahakna hangkhe.